Against aina haijagibado Saturday numita aigi video upload tawrken haibado mayamda mamangda aina takibado ahanbada akoigi kano tawre akoigi amamam toina huiziga aiga chapminabagi takre adu takraba matungda akoi huji kamai tawge hai matamda huije akoigi kano da mapanda chapminaba matamda akoigi list pulling tawba dagi akoi nakan dagi sentokiba amadi akoigi main road ta aiga huiziga walking chapminaba matamda akoigi huizina ingondagi lapthoga sakhiba kochen chengiba adu mayam to kamaina control tawgage haibudo ai bisi with dog ka sath ai kan dogi ka sath ai kamaina to mayam lai haibudo ne akhoi huije akhoi sorok tholakanda akhoi huije coaching chingiba yong to se coaching chingiba ama tawrise akhoi kamain tawna akhoi huije akhoi control tawgadage habado ai huji ai adudune ai mayamda take tawrise aduga chapminaba nungai hanabje yong to se akhoi mathong marom khangna manam namiba de mana tawrise kamain tawna control tawgadage habado adune ai mayamda ai huji ai takchadurise amadi mayamda kitang kanaba pijanaba ino hona jarije adune ado ahamda first of all ai kamain tawda adungda akhoi mayamna mana yamna pamjaba akhoi fit natraga chicken natraga any cost mana pamjaba magi pot khara leiramni adugi poto akhoi oisida akhoi paibiro paibiraga akhoi kamai tawdai akhoi magi maming habidi magi maming ji akhoi jeki kawiba uiji akhoi kamai tawroga akhoi control tawgadage habaduni aina kano da moyam da takadi fitsi akhoi ngasai machinjak mana yamna pamba posi akhoi sumaina paibirani paibiraga akhoi posi akhoi thangdaba khutchina yong si oinagi akhoi phaiganjigi maningjida agi fitse sumaina thamba karimta darka leite mongonda ongi jeki dangni aina mongonda maming logduije adu sumaina akhoi ma koileng lengde chalo chatpa horani akhoi chatlani kaimta haidaba sumaina adum si maningjida si thamba adum adu sidaida mana ai nakchanga sum pijaba adu khutchi amu akhoi laisanba sidaida akhoi chingbai darka leite kai darka leite adum tam tam adum chapa adum mana chatningba mongonda chapasi dise akhoi yamna kari haitare luso hengidaba mana luso helaga dagi chatlani dagi mana asi changsan bade tasadano sida ai sid lai lore se maningda adum thamba ada pijaba adagi sum chapa adum adada maje kamado asa poto leirabanina maje adum ai nak chatlani base chaning bata sano asi chasano kasu kaidia si matai chasano ado ai je kamado sida lepiro da lepiraga dai maje yango ai sigi mafamje sidaida ai maje lakpra laktabra yeng tare daida sida akhoi sida to yes sida lakanda asa poto pijabiro hoji asa poto pijaba matamda maje kamai to sida khut sida asa poto yaurabanina maje akhoi chapminabada yengo chapminabada akhoi ngasagi poto si maning ja thamo swai adum swai da phagen manak sida adum mathanda chapminabada mathanda ai khut sida lektana chalani ba adai sakkanjida yong maje asim mathanda chachagi janu to mathanda hale to hoje ngasai di halam de dana hoje mathanda hale adu matamda asapo bijabiyo aduga sigi pose yung subana yes ade chapminaro sigi kuchigi maning ida sum thambiraga yung si aije ya sida asapo bijaba asapo ji sida bijaba adu matamda maje kamadi ngasai left right amadi maje akhoi mamangda satpado loi mathanda phajara ani to sida thambiba at least 7 days kumba nang sumana chapminaba matamda nangi huije akhoi compulsory akhoi hill chapminaba yam nungai na chapminani haibagi ai kanu ai thajaba thamjari asai akhoi mataida yeta amada loiba akhoi chatpado akhoi mongonda takpigre mataida chatpa dagi maje dagi mamangda ka khatpa kamai control tawni takre matung akhoi jeki ji akhoi ji kamai to maje akhoi main road sida akhoi kamai chapmina dagi amu koida list se kamai to akhoi maje list pulling dagi gari gi akhoi yamna langba dagi mongonda disrupt leiba dagi mongonda kidana baje kamai namuk training to dagi habado ai makha da am tok jarake huji main road ta sakni na huije kamai tawda akhoi gari makhon do ta matam huji kiriba makhon tabado akhoi na kamai tawge hamdanda aigi lepta thamani mama chida am pijarani ama ล ani  huji sida achoba gari lak matam sama khangani ba yung khangani yung                                                                                                                                                   Yung
ꯍꯥꯏꯕꯗꯣ ꯃꯥ ꯈꯪꯉꯦ ꯈꯪꯕꯗꯤ ꯇꯞꯅ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯕꯤꯔꯣ ꯇꯞꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯨꯏꯁꯦ ꯀꯩꯒꯤꯗꯃꯛꯇ ꯂꯦꯐꯇ ꯄꯨꯔꯤꯅꯣ ꯍꯥꯏꯕꯅ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯌꯥꯝ ꯄꯨꯕ ꯑꯃ ꯂꯩ ꯈꯪꯗꯕ ꯌꯥꯎꯔꯝꯅꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯂꯦꯐꯇ ꯄꯨꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯦꯐꯇ ꯍꯨꯏꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯁꯣꯝꯗ ꯔꯥꯏꯠꯇ ꯄꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯆꯦꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯒꯥꯔꯤꯅ ꯁꯣꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯦꯐꯇ ꯄꯨ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯗ ꯆꯦꯟꯕ ꯃꯇꯝꯗꯁꯨ ꯁꯣꯝꯗ ꯑꯣꯏꯔꯣꯝꯗ ꯑꯗꯨꯝ ꯆꯦꯟꯖꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯕꯗ ꯂꯦꯐ ꯔꯣꯝꯗ ꯊꯝꯒꯅꯤꯕ ꯔꯥꯏꯠ ꯔꯣꯝꯗ ꯊꯝ ꯇꯥꯔꯒꯗꯤ ꯃꯥ ꯆꯦꯟꯊꯣꯛꯄ ꯃꯇꯝꯗ ꯍꯨꯏꯁꯦ ꯁꯣꯛꯀꯅꯤ ꯑꯗꯨꯅ ꯕꯤ ꯀꯦꯌꯔꯐꯨꯜ ꯃꯌꯥꯝꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯅꯪꯒꯤ ꯍꯨꯏꯗꯣ ꯂꯦꯐ ꯔꯣꯝꯗ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯂꯦꯐ ꯔꯣꯝꯗ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯥꯔꯤꯗꯣ ꯑꯆꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯤꯕꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯐꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯥꯛꯆꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯆꯥꯄꯣꯠꯁꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯩꯒꯟꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯧꯔꯒ ꯆꯠꯄꯤꯔꯣ ꯁꯥꯅ ꯃꯊꯟꯇ ꯃꯅꯝ ꯑꯗꯨꯝ ꯅꯝꯖꯔꯅꯤ ꯁꯨꯃꯥꯏꯅ ꯃꯅꯝ ꯅꯝꯃꯒ ꯒꯥꯔꯤ ꯂꯥꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯃꯥꯁꯦ ꯑꯩꯈꯣꯏ ꯐꯝꯍꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯑꯆꯥꯄꯣꯠ ꯄꯤꯖꯔꯒ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯉꯁꯥꯏꯒꯤ ꯃꯈꯣꯟꯗꯣ ꯃꯉꯣꯟꯗ ꯍꯩꯅꯅꯕꯁꯤ ꯒꯥꯔꯤ ꯃꯈꯣꯟꯁꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯍꯩꯅꯅꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯕꯤꯔꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯈꯣꯟꯗꯣ ꯃꯥ ꯍꯩꯅꯕ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯍꯨꯏꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯄꯨꯂꯤꯡ ꯇꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗꯇ ꯑꯗꯒꯤ ꯍꯨꯏ ꯑꯗꯒꯤ ꯒꯥꯔꯤꯒꯤ ꯃꯈꯣꯟꯗ ꯍꯩꯅꯗꯕꯗꯨ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯍꯨꯏꯗꯣ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐ ꯂꯤꯁ ꯑꯃꯗꯤ ꯋꯤꯗꯥꯎꯠ ꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯃꯤꯟꯅꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯍꯣꯂꯦꯟ ꯗꯣꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯕꯨ ꯄꯥꯝꯕꯤꯕ ꯃꯌꯥꯝꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ